ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯣꯔꯧ ꯅꯨꯃꯤꯠꯅ ꯈꯖꯤꯛ ꯂꯩꯊꯔꯛꯄ ꯃꯇꯝꯅꯤ꯫ ꯀꯦꯒꯦ ꯅꯤꯡꯒꯣꯜ ꯂꯥꯡꯂꯦꯟꯗꯣ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯀꯩꯕꯨꯜꯒꯤ ꯆꯤꯡ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯏꯌꯥꯏꯗ ꯀꯦꯒꯦ ꯄꯥꯈꯪ ꯌꯥꯏꯐꯕꯗꯣ ꯋꯥꯛꯌꯩ ꯍꯤ ꯑꯃꯕꯨ ꯍꯣꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯗꯅ ꯂꯥꯡꯒꯤ ꯂꯥꯡꯈꯟꯕꯨ ꯆꯦꯠꯅ ꯄꯥꯏ ꯏꯄꯥꯛ ꯏꯌꯥꯏ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯅꯕ ꯃꯍꯥꯛꯀꯤ ꯂꯥꯡ ꯑꯁꯤꯕꯨ ꯊꯥꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯊꯥꯔꯝꯂꯤꯕ ꯂꯥꯡ ꯑꯁꯤꯕꯨꯅ ꯍꯌꯦꯡ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯀꯥꯏꯕ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯉꯥ ꯐꯥꯕ ꯑꯁꯤꯅ ꯍꯤꯡꯅꯕꯒꯤ ꯁꯤꯟꯐꯝ ꯑꯣꯏꯖꯕ ꯂꯥꯏꯔꯕ ꯄꯥꯈꯪ ꯃꯍꯥꯛꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯛꯅ ꯂꯥꯡ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯋꯥꯏ ꯈꯛꯇꯕꯨ ꯍꯤꯡꯖꯔꯕꯗꯤ ꯈꯟꯅ ꯅꯨꯄꯤ ꯑꯃꯅ ꯃꯅꯥꯛ ꯇꯝꯅ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯤꯡꯒꯣꯜ ꯑꯣꯏꯕꯤ ꯂꯥꯡꯂꯦꯟꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯌꯥꯏꯐꯕꯅ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯦ?" ꯂꯥꯡꯂꯦꯟꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯨꯖꯥ ꯑꯩꯍꯥꯛꯄꯨ ꯃꯤꯐꯠꯇ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯒꯦ ꯇꯥꯟꯅꯔꯛꯄꯅꯤ." ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯏꯐꯕꯅ ꯉꯛꯅ ꯍꯪꯉꯤ, "ꯃꯤꯐꯠꯇ ꯃꯈꯣꯏ ꯍꯥꯏꯕ? ꯑꯗꯨꯒ ꯅꯪꯕꯨ ꯐꯥꯒꯦ ꯇꯥꯟꯅꯕ? ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯅꯊꯟꯇ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯏꯕꯨꯡꯒꯤ ꯃꯤꯠꯅ ꯎꯕꯤꯔꯤꯕ ꯅꯆꯜ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯅꯣꯡꯗꯝ ꯊꯤꯕꯤ ꯅꯤꯡꯒꯣꯜꯅꯤ꯫ ꯂꯣꯏꯕꯤꯁꯤꯡꯗ ꯀꯥꯗꯨꯅ ꯄꯥꯃꯦꯜ ꯁꯤꯡꯁꯥ ꯌꯥꯟꯕꯅ ꯄꯨꯟꯁꯤꯒꯤ ꯁꯤꯟꯊꯥ ꯑꯣꯏꯖꯩꯗꯣ꯫ ꯀꯦꯒꯦ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯁꯤꯡꯁꯥ ꯃꯥꯕꯨ ꯑꯃꯨꯛ ꯌꯣꯜꯂꯨꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯏꯕꯣꯛ ꯑꯁꯤꯕꯨ ꯊꯥꯛꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯐꯠꯇ ꯃꯈꯣꯏꯕꯨ ꯊꯦꯡꯅꯗꯨꯅ ꯑꯩꯒꯤ ꯁꯤꯡꯁꯥ ꯌꯥꯟꯐꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯤ." ꯂꯥꯡꯂꯦꯟꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯏꯐꯕꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏ, "ꯍꯧꯖꯤꯛꯄꯨ ꯅꯍꯥꯛ ꯀꯝꯗꯧꯒꯗꯧꯔꯤꯕꯒꯦ? ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯨꯄꯤ ꯅꯊꯟꯇ ꯌꯨꯝꯗ ꯍꯟꯖꯤꯜꯂꯨꯒꯗꯕꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯣꯏꯗ꯭ꯔꯥ? ꯏꯕꯨꯡ, ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯗꯪ ꯊꯤꯟꯕꯤꯔꯝ꯫ ꯃꯝꯂꯕ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯁꯤꯗ ꯑꯩ ꯏꯊꯟꯇ ꯍꯟꯕ ꯀꯤꯖꯔꯤ꯫ ꯌꯨꯝꯕ ꯌꯧꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ." "ꯐꯔꯦ, ꯑꯩ ꯅꯪꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒꯦ꯫ ꯃꯥꯡ ꯊꯥꯔꯣ ꯆꯠꯂꯁꯤ." ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏꯅꯗꯨꯅ ꯌꯥꯏꯐꯕꯅ ꯂꯥꯡꯂꯦꯟꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯒꯦ ꯍꯥꯏꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯝꯂꯕ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯨꯗ ꯑꯅꯤꯗꯨ ꯇꯔꯛ ꯇꯔꯛ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯠꯅ ꯆꯠꯅ ꯌꯥꯏꯐꯕꯅ ꯋꯥꯍꯪ ꯍꯪꯉꯤ, "ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ?" ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯤ, "ꯂꯥꯡꯂꯦꯟ ꯀꯧꯖꯩꯌꯦ ꯏꯕꯨꯡ꯫ ꯏꯕꯨꯡꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕꯒꯦ?" "ꯌꯥꯏꯐꯕ, ꯂꯥꯏꯔꯕ ꯄꯥꯈꯪ ꯌꯥꯏꯐꯕ." ꯍꯟꯗꯛꯃꯨꯛꯀꯤ ꯌꯥꯏꯐꯕꯒꯤ ꯄꯥꯎꯈꯨꯝ ꯈꯨꯕꯤ ꯑꯁꯤꯗ ꯂꯥꯡꯂꯦꯟꯗꯨ ꯅꯣꯛꯏ꯫ ꯑꯗꯨꯒ ꯍꯥꯏ, "ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯏꯔꯕꯤ ꯅꯤꯡꯒꯣꯜ ꯂꯥꯡꯂꯦꯟ ꯇꯥꯔꯦꯗꯅ꯫ ꯀꯦꯒꯦꯗ ꯂꯝꯖꯥ, ꯃꯣꯏꯔꯥꯡꯗ ꯁꯔꯥ, ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯂꯥꯡꯂꯦꯟ, ꯅꯣꯡꯗꯝ ꯊꯤꯕꯤ ꯂꯥꯡꯂꯦꯟ꯫ ꯃꯊꯪ ꯃꯤꯅ ꯃꯤꯡ ꯍꯪꯂꯕꯗꯤ ꯑꯁꯨꯝꯅ ꯑꯩꯁꯨ ꯈꯨꯝꯂꯒꯦ, 'ꯑꯗꯣ ꯏꯕꯣꯛ, ꯑꯩꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ, ꯅꯆꯜ ꯂꯩꯖꯍꯧꯔꯒꯦ.'" "ꯑꯣ, ꯅꯈꯣꯏꯒꯤ ꯌꯨꯝꯁꯤ ꯃꯁꯤꯗ ꯑꯣꯏꯔꯕꯣꯏꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯤꯡꯊꯤꯅ ꯆꯪꯍꯧꯔꯣ꯫ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯏꯃꯥꯁꯨ ꯄꯥꯈꯠꯂꯝꯂꯅꯤ ꯄꯥꯠꯇꯒꯤ ꯀꯥꯔꯛꯇ꯭ꯔꯤꯕꯣꯏ ꯅꯤꯡꯗꯅ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯪꯋꯥ ꯋꯥꯕꯤꯔꯤ, ꯏꯕꯨꯡꯒꯤ ꯂꯃꯟ ꯇꯣꯟꯁꯤꯜꯂꯤ." "ꯑꯗꯨꯝꯅ ꯍꯥꯏꯌꯩꯗꯦꯗ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯦꯀꯣ ꯂꯥꯡꯂꯦꯟ." ꯌꯥꯏꯐꯕꯒꯤ ꯊꯃꯣꯏ ꯃꯅꯨꯡ ꯑꯗꯨꯗ ꯉꯁꯤꯗ ꯊꯦꯡꯅꯕꯤ ꯂꯩꯁꯥ ꯑꯁꯤꯕꯨ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯔꯛꯄꯒꯨꯝꯅ ꯇꯧꯔꯤ꯫ ꯌꯥꯏꯐꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯀꯣꯟꯊꯣꯡꯖꯩ ꯑꯗꯨꯕꯨ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯑꯃꯝꯕꯗꯨꯗ ꯃꯥꯗꯨꯅ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯕꯨ ꯁꯨꯈꯠꯂꯤ꯫ ꯆꯦꯡꯐꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ꯫ "ꯑꯣ, ꯆꯦꯡ ꯈꯔꯗꯤ ꯂꯩꯔꯤꯗꯅ, ꯃꯁꯤꯅ ꯍꯌꯦꯡ ꯑꯌꯨꯛꯇ ꯊꯣꯡꯂꯒꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯏꯁꯤꯡ ꯊꯛꯇꯨꯅ ꯑꯩ ꯇꯨꯝꯂꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯡꯂꯦꯟ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯃꯗ ꯍꯩꯗꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄꯣꯊꯥꯅꯕ ꯇꯧꯈ꯭ꯔꯦ꯫ ꯉꯜꯂꯕꯁꯨ ꯉꯟꯅ ꯃꯍꯥꯛꯀꯤ ꯐꯝꯖꯥꯎ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯀꯞꯆꯩ, "ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯅꯥ ꯂꯩꯇꯦ ꯈꯟꯗꯨꯅ ꯎꯁꯤꯠꯇꯕꯅꯤ꯫ ꯏꯇꯨ ꯁꯣꯟꯕꯤ ꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯅꯤꯡꯕꯅꯤ꯫
ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯕꯨꯡ ꯌꯥꯏꯐꯕ ꯃꯍꯥꯛꯄꯨ ꯂꯩꯔꯝꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯃꯍꯥꯛꯅ ꯐꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯕꯨꯗꯤ ꯈꯟꯕꯤꯅꯤꯡꯗꯕꯅꯤ꯫ ꯁꯣꯝꯗ ꯅꯨꯄꯥ ꯑꯃꯅ ꯊꯦꯡꯅꯍꯜꯂꯛꯄꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤ ꯊꯕꯥꯅ ꯋꯥꯍꯪ ꯇꯧꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯃꯥꯅ ꯉꯟꯅ ꯍꯜꯂꯛꯎ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯗꯦ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯕꯒꯤ? ꯏꯃꯥ, ꯅꯆꯥ ꯑꯩ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯆꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤꯁꯤꯡꯗꯨ ꯃꯃꯥꯗ ꯂꯤꯔꯛꯏ꯫ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯊꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯀꯦꯒꯦ ꯉꯥꯎꯁꯤꯟꯅꯕ ꯀꯅꯥꯅꯣꯅꯦ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯄꯨ ꯇꯦꯝꯁꯤꯡꯅꯔꯤꯕ? ꯐꯔꯦꯁꯦ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯍꯌꯦꯡꯗꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯗ꯭ꯔꯤꯉꯩ ꯂꯥꯡ ꯀꯥꯏꯕ ꯆꯠꯀꯦ ꯑꯃꯨꯛ ꯍꯥꯏꯔꯔꯅꯤ꯫ ꯉꯟꯇꯥꯅ ꯄꯣꯊꯥꯔꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯆꯪꯃꯤꯟꯅꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡꯗꯨꯃ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯐꯃꯨꯡꯗꯒꯤ ꯃꯍꯥꯛ ꯐꯠ ꯀꯨꯝꯊꯩ꯫ ꯉꯔꯥꯡꯗꯤ ꯆꯥꯛ ꯆꯥꯗꯨꯅ ꯇꯨꯝꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯏꯍꯥꯏ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯁꯥꯗꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯆꯦꯡ ꯑꯗꯨ ꯁꯨꯖꯤꯟꯗꯨꯅ ꯃꯩ ꯑꯗꯨꯕꯨ ꯌꯥꯡꯁꯤꯜꯂꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯊꯣꯡꯂꯤꯕ ꯆꯥꯛ ꯈꯔꯁꯤꯅ ꯄꯨꯛ ꯊꯟꯅ ꯆꯥꯔꯅꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤꯅ ꯑꯃꯨꯛ ꯀꯝꯗꯧꯕ? ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯑꯁꯨꯝ ꯂꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯒꯅꯤ? ꯃꯍꯧꯁꯥꯒꯨꯝꯅ ꯁꯤꯡꯁꯥ ꯌꯥꯟꯕ ꯆꯠꯄꯁꯨ ꯀꯤꯔꯦ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯅꯥꯁꯨ ꯆꯠꯄ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯔꯤ ꯆꯥꯗꯨꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯣ? ꯂꯥꯡꯂꯦꯟꯅ ꯑꯁꯨꯝꯅ ꯃꯥꯡꯂꯤꯉꯩ ꯆꯐꯨꯗꯨꯁꯨ ꯁꯧꯒꯠꯂꯛꯏ꯫ ꯆꯕꯣꯟꯁꯤꯡꯗꯨ ꯃꯩꯊꯛ ꯑꯗꯨꯗ ꯄꯥꯊꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯌꯥꯏꯊꯈ꯭ꯔꯦ꯫ ꯑꯦꯟꯁꯥꯡ ꯄꯣꯂꯥꯡ ꯑꯗꯨ ꯑꯣꯠꯇꯨꯅ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯑꯂꯨ ꯃꯆꯥ 2-3ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯆꯥꯛꯃꯥꯏꯗ ꯉꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯥꯏꯐꯕꯗꯤ ꯉꯔꯥꯡꯇ ꯊꯦꯡꯅꯈꯤꯕꯤ ꯂꯩꯁꯥ ꯑꯗꯨꯗꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯩꯁꯥ ꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯂꯤꯆꯤꯡ ꯑꯣꯏꯗꯨꯅ ꯄꯥꯈꯪ ꯑꯣꯏꯕ ꯌꯥꯏꯐꯕꯗꯨ ꯂꯥꯡꯂꯦꯟꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯗ ꯅꯠꯇ꯭ꯔꯅꯦ ꯃꯍꯥꯛꯅ ꯉꯔꯥꯡ ꯂꯩꯍꯧꯕꯗꯣ? ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯂꯥꯡꯂꯦꯟꯁꯨ ꯃꯈꯨꯠꯇ ꯌꯦꯟꯗꯥꯏ ꯑꯃꯒ ꯊꯥꯡ ꯃꯆꯥ ꯑꯃꯒ ꯄꯥꯏꯗꯨꯅ ꯄꯤꯔꯨꯛ ꯊꯤꯕ ꯊꯣꯔꯛꯂꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯌꯥꯏꯐꯕꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯍꯔꯥꯎꯖꯩ꯫ ꯌꯥꯏꯐꯕꯅ ꯂꯥꯡꯂꯦꯟꯕꯨ ꯇꯍꯥꯅ ꯀꯧꯖꯩ꯫ ꯂꯥꯡꯂꯦꯟ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯉꯔꯥꯡꯒꯤ ꯏꯕꯨꯡꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥꯅꯦ꯫ ꯑꯩ ꯅꯪ ꯂꯥꯛꯀꯗꯕꯣꯏ ꯅꯤꯡꯗꯅ ꯆꯤꯡꯗꯁꯨ ꯆꯠꯂꯨꯔꯦ꯫ ꯏꯕꯨꯡ, ꯑꯩꯗꯤ ꯆꯤꯡꯗ ꯆꯠꯄ ꯇꯣꯛꯂꯦ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯗ ꯆꯠꯂꯔꯣꯏ ꯅꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯂꯤꯕ ꯀꯧꯕꯅ ꯆꯥꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯅ ꯄꯤꯔꯨꯛ ꯈꯔꯕꯨ ꯊꯤꯔꯨꯒꯦ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯄꯤꯔꯨꯛ ꯑꯁꯤꯅꯕꯨ ꯅꯨꯡꯇꯤꯒꯤ ꯌꯥꯒꯗꯧꯔꯤꯕ꯭ꯔꯅꯦ? ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡ, ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨ ꯂꯥꯡꯂꯦꯟ, ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ? ꯌꯥꯅꯤ, ꯍꯦꯛꯇ ꯍꯪꯕꯤꯌꯨ ꯏꯕꯨꯡ꯫ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯗ꯭ꯔꯕꯁꯨ ꯇꯥ ꯌꯥꯏꯐꯕ ꯍꯥꯏꯅ ꯍꯦꯛꯇ ꯀꯧ ꯀꯩꯗꯧꯒꯦ? ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ ꯍꯪꯕꯤꯔꯣ ꯇꯥ ꯌꯥꯏꯐꯕ꯫ ꯅꯍꯥꯛ ꯂꯩ ꯑꯣꯏꯅ ꯌꯣꯟꯕꯗꯤ ꯄꯥꯝꯗꯕ꯭ꯔꯥ? ꯅꯪꯅ ꯂꯩ ꯌꯣꯟꯕ ꯄꯥꯝꯂꯕꯗꯤ ꯊꯔꯣ ꯊꯝꯕꯥꯜꯗꯤ ꯑꯩꯅ ꯌꯥꯝꯅ ꯍꯦꯛꯄꯤꯒꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩ꯫ ꯌꯥꯏꯐꯕꯅ ꯑꯃꯨꯛꯁꯨ ꯍꯥꯏ꯫ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ, ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯩꯅ ꯂꯥꯡ ꯊꯥꯕ ꯅꯨꯡꯇꯤꯒꯤ ꯆꯠꯄꯗ ꯊꯔꯣ ꯊꯝꯕꯥꯜ ꯌꯥꯝꯅ ꯍꯦꯛꯄꯤꯒꯦ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯗꯨꯅ ꯐꯩ ꯈꯜꯂꯗꯨꯅ ꯑꯍꯣꯏ, ꯇꯥ ꯌꯥꯏꯐꯕꯅ ꯍꯦꯛꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅꯕꯨ ꯐꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯄꯥꯠ ꯃꯄꯥꯜ ꯐꯥꯎꯕꯗꯪ ꯂꯥꯎꯅꯤ꯫ ꯑꯩ ꯂꯥꯛꯀꯦ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯀꯦꯒꯦ ꯄꯥꯈꯪ ꯌꯥꯏꯐꯕꯅ ꯄꯥꯠꯄꯥꯟꯗ ꯊꯥꯗꯣꯏꯕꯨ ꯉꯥꯏꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯂꯥꯡꯂꯦꯟꯁꯨ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯊꯨꯡꯂꯛꯏ꯫ ꯃꯗꯨꯕꯨ ꯎꯕꯗ ꯌꯥꯏꯐꯕ ꯃꯍꯥꯛꯇꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯇꯥ ꯌꯥꯏꯐꯕ, ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯕ? ꯀꯨꯏꯗ꯭ꯔꯤꯗ꯫ ꯑꯗꯨ ꯂꯥꯡꯂꯦꯟ, ꯍꯤꯗ ꯀꯥꯈꯠꯂꯣ꯫ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯥꯠꯄ ꯐꯖꯕ ꯃꯐꯝ ꯑꯃ ꯂꯩ, ꯃꯗꯨꯗ ꯆꯠꯂꯨꯁꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯒ ꯑꯁꯨꯝꯅ ꯍꯦꯛ ꯆꯠꯃꯤꯟꯅꯕꯁꯤ ꯃꯍꯥꯛ ꯍꯩꯅꯗꯕꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯃꯔꯣꯝꯗ ꯌꯥꯏꯐꯕꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯤꯁꯛꯅꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯄꯨꯟꯅ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯡꯂꯦꯟ ꯂꯩ ꯌꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯊꯔꯣ ꯊꯝꯕꯥꯜ ꯑꯇꯩ ꯂꯩ ꯃꯈꯜ ꯀꯌా ꯌꯣꯟꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯍꯧꯔꯛꯂꯦ꯫ ꯇꯝꯕ ꯄꯥꯈꯪ ꯀꯌꯥꯗꯤ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯀꯥꯎꯅꯔꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯂꯩ ꯌꯣꯟꯐꯝꯇꯗ ꯂꯩꯅꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯂꯩ ꯌꯣꯟꯐꯝ ꯑꯗꯨꯗ ꯇꯣꯂꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯂꯦꯟ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯁꯤꯗ ꯉꯥꯎꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯥꯡꯂꯦꯟ, ꯀꯔꯤ ꯍꯥꯏꯒꯦ ꯇꯥ ꯇꯣꯂꯦꯟ? ꯅꯪꯕꯨ ꯅꯊꯟꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ? ꯈꯪꯗꯦꯗ ꯇꯥ ꯇꯣꯂꯦꯟ, ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤꯔꯣ?
Tolengi matau asida Langlendi yamna hainadre. Adubu adumuk noksinaduna khumi. Ta Tolen sima asengmani Langlen. Matang asida yaifabana Tolengi mangda khanglep lepsinduna. Kari habanu zikidubu. Tolen masadu ithak thakali. Era sumisal sida phagi taromani natrani Langlen. Ado Langlen ibung umuk yaureko. Aremada naruna yang thuri kani. Langlen na yaifababu khamjili. Ta yaifaba yareba. Mina sumaina haibase nangbu nungaibro. Adubu moigumbaga onsinabana hina tandra. Tali haiduna moina sungamhalasi haibro. Ai sungamhanbadi natena. Karigino ta yaifabana hinjina khallaga aigidama ka hena wabiriba. Maram leite sira. Madumakti haizakhidi. Waba inabagi itanda sungwasabani maram leite. Ta yaifaba nangse maro yamna lei. Nangna lehenba maroni. Aina kadaida lehaladana. Leina aina wani aduga layolu haina sakraga pukningna khoidaba kanada khudol oina tamthokhrabra khangni. Yaifabagi asiguma wangang asida Langlendi noksei. Yaifabadi prok sakba haibadu oiri. Yaifabana Langlen bunungsi Langlen nasu madubu khanglibani. Phongdoknadaba asita mangairi. Somdana Tolen na mayumda hanjilakpada magi nupi ayingbidu isaw tawduna layramni. Athuna su thikreda ko ayingbi aigi laibakse. Kahinungi suningdabu nupasida yum panjarubunu haibada yorida ko ay. Magi nupina isaw langlibadugi manakta sangsile Tolen aduga hai. Nangnase isaw tawna langkreda ko nupi. Langdaba yabra. Sibu aina langningdana langiraba. Nati aina yamna langningdana langbra haiba. Yaredi nupi. Nangnase hanadi phanayamni inglamani adubu hojiki nangse pura asabi haibadu oirabani. Aibu asumna tawrambro. Natu thiraga natu thakani khangjabadi. Karigi nupi thiribano. Ayingbe nangse langida. Asaknaga thizilakpani isawnaga langkhalakpani. Aina ai nupi mo pusilakani ko. Ha ha yo. Ai ama phauba thakpa ngamdaba nangna nupi ama thiba kaina. Nok tuk no saning threda ko. Tolen do magi nupi da haiphet yenglamlaga sumjing sangkhre. Isaw langjabagi wan ayingbi mabukning aduda asumna khali. Hagisibu chanamaki nupiga koiraba jatlane. Asi khanduna mahaksu sangkhre. Lairak khulak lambi lamdang khudingda hek thengnaba miyoisingna asumna hainai. Aikhoigi leipaksi karino madi thokpa soidrabani ko. Kadaidagi heloya tombigumna phajabi nupi leisabi mana layon silya. Pakhang masadi laradana nupi ngang leiba mi phauba yumda hanjingani kaunare. Langlen mahak thaki leibak irang thokpa soidrabani ko. Matang asida Tolengi nupi ayingbina asumna hai. Kariya layon bi Langlen haiba. Aigi nupana hehek yumda hanjilakpada lay mayam ama puraklibasidi Langlen haibidugi lay oiramlaboida. Nupi amana muga hai. O oiramgani. Phai. Madugi Langlen haibi nupi do aina ma soidrabani. Nongmadi ma aina pasam phoiba soidrabani. Nupi amana kahino dayingbi Nangi nupa suningdabada madu hana mukta warakhoko. Migi masa leisabi karisu khangjadabiduda hana tainabirokinu ko. Asumna mafam khudingi Langlengi wari linabana mathau oinari. Nungsibiba mina nungsina hainai. Nungsibidaba mina nungsidana soni. Numidang wairam amakhakni. Yaifabaga Langlenga khulgi chingtamna lakmini. Awangba pamel thakta saliba Ningthibi leirang kayabu yaifabana ukaduna hei. Yai thakta leisa tamlibi leirang oiragana yaifabana ising kumduna hei. Langlen, kari haike? Kari shoike leirang singse phasi hai. Langlen nokpet tawduna. Phasaba leisingse pamu mangonda khudol oina tamlabadi kayada pinjagani. Pamu baiba. Tate Langlen. Nahakna khoidariba mahak adu kanano. Langlen noktuna haidokiroi. Ta yaifabana khangba mini. Aigidamaksu khwaidagi wabiba misakni. Ainasu masak khangi haiba. Khangi yamna munna khangi. Yaifabadu khoirangmana loire. Kanabu oirigaba ainasu khangba mini haiba. Ta yaifaba halasi thengi hayeng muhi asi. Asi haiduna anido halakminare. Somdana yaifabana leichingai Mahakaluna tinaba marup luching. Nahan makaina miramda layrubadu lakle haiduna mamaibe mathabaga yaifaba halakpa ngairi. Yaifabana karisu khangda hanjilakpada matawaduna layramliba adubu hek ubada mahak ingak ngakre.
ꯂꯨꯆꯤꯡꯅ ꯅꯣꯛꯂꯒ ꯏꯇꯥꯎ ꯌꯥꯏꯐꯕꯒ ꯃꯇꯥꯎꯒ ꯆꯦꯠꯅ ꯀꯣꯠꯅꯩ ꯊꯕꯥꯗꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯆꯩ ꯃꯍꯥꯛꯅ ꯍꯥꯏ ꯏꯆꯥ ꯑꯅꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯅꯅꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯨꯀꯣ ꯂꯨꯆꯤꯡꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯍꯣꯏꯃ ꯆꯥꯗꯣꯏꯅꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯌꯥꯏꯐꯕꯅ ꯍꯥꯟꯅ ꯍꯥꯏ ꯏꯇꯥꯎ ꯅꯪꯕꯨ ꯉꯁꯤ ꯂꯩꯔꯣ ꯂꯨꯆꯤꯡꯅ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯛꯄꯅꯤ ꯑꯗꯣ ꯏꯇꯥꯎ ꯅꯪꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯀꯔꯤꯕꯨ ꯍꯣꯠꯅꯔꯨꯅꯤ ꯍꯥꯟꯅꯒꯤ ꯂꯨ ꯂꯥꯡꯗꯨꯅꯤ ꯑꯗꯨꯒ ꯏꯆꯜ ꯑꯃꯒꯤ ꯂꯩ ꯈꯔ ꯍꯦꯛꯂꯤ ꯏꯆꯜ ꯍꯥꯏꯕ ꯅꯪꯒꯤꯕꯨ ꯏꯆꯜ ꯂꯩꯕ꯭ꯔꯅꯦ ꯏꯆꯜ ꯍꯥꯏꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯑꯃꯈꯛꯅꯤꯗ ꯑꯩꯁ ꯅꯣꯏꯒꯤꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯅꯨꯀꯣ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯐꯔꯦꯅꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤ ꯂꯩ ꯍꯦꯛꯄ ꯆꯠꯄꯗꯣ ꯃꯇꯥꯎ ꯂꯨꯆꯤꯡꯁꯨ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯗꯣ ꯍꯦꯛꯃꯤꯟꯅꯩ ꯂꯩ ꯍꯦꯛꯅ ꯍꯦꯛꯅ ꯂꯨꯆꯤꯡꯅ ꯍꯥꯏ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯋꯥꯅ ꯍꯦꯛꯂꯒ ꯏꯆꯜꯗꯨꯅ ꯅꯨꯡꯉꯥꯏꯅ ꯌꯣꯜꯂꯤꯅꯦꯕ ꯂꯩ ꯑꯁꯤ ꯌꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯆꯔꯥ ꯄꯨꯔꯤꯕꯅꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯤꯕ ꯏꯆꯜꯅꯤ ꯃꯇꯦꯡꯗꯤ ꯌꯥꯝ ꯄꯥꯡꯉꯤ ꯑꯗꯨꯗ ꯑꯩꯅ ꯏꯇꯥꯎꯒꯨꯝꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯨ ꯅꯠꯇꯕꯅꯤನ ꯂꯩ ꯈꯔꯁꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯍꯥꯏꯗꯨꯅꯤ ꯋꯥꯔꯤꯗꯤ ꯏꯇꯥꯎꯁꯨ ꯋꯥꯔꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯑꯩ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯜꯗꯣ ꯑꯩꯒꯁꯨ ꯁꯛꯈꯪꯅꯍꯜꯂꯨꯗꯅ ꯍꯣꯏ ꯏꯇꯥꯎ ꯂꯩꯁꯤꯁꯨ ꯌꯥꯔꯅꯤ ꯃꯈꯣꯏꯗ ꯍꯦꯛꯇ ꯊꯤꯜꯂꯨꯔꯁꯤ ꯑꯣꯍꯣ ꯌꯥꯏꯅꯤ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯔꯦ ꯂꯥꯡꯂꯦꯟꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯀꯧꯔꯤ ꯌꯥꯏꯐꯕꯅ ꯂꯥꯡꯂꯦꯟ ꯑꯣ ꯂꯥꯡꯂꯦꯟꯁꯨ ꯊꯣꯔꯛꯏ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯥꯅꯁꯨ ꯈꯟꯖꯕ ꯌꯥꯏꯐꯕꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯏ ꯂꯥꯡꯂꯦꯟ ꯊꯣꯔꯛꯄ ꯎꯕꯗ ꯌꯥꯏꯐꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯨꯆꯤꯡꯗꯤ ꯂꯥꯡꯂꯦꯟꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯄ ꯀꯥꯎꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯌꯧꯁꯤꯜꯂꯛꯂꯦ ꯌꯥꯏꯐꯕꯅ ꯂꯩꯁꯤꯡꯗꯨ ꯄꯤꯔꯒ ꯂꯥꯡꯂꯦꯟ ꯁꯤ ꯅꯪꯒꯤ ꯂꯩ ꯂꯥꯡꯂꯦꯟꯁꯨ ꯂꯩꯁꯤꯡꯗꯨ ꯍꯔꯥꯎꯅ ꯂꯧꯔꯒ ꯌꯥꯏꯐꯕ ꯍꯌꯦꯡ ꯄꯠꯄꯥꯅ ꯊꯦꯡꯅꯁꯤ ꯊꯦꯡꯅꯁꯤ ꯑꯗꯣ ꯌꯥꯏꯐꯕ ꯃꯥꯅ ꯀꯅꯥꯅꯣ ꯂꯨꯆꯤꯡꯕꯨꯅꯤ ꯍꯪꯂꯤꯕꯗꯣ ꯌꯥꯏꯐꯕꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯅꯍꯥꯟ ꯃꯈꯩꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯃꯍꯩ ꯇꯝꯂꯨꯕꯅꯤ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯈ꯭ꯔꯕꯖꯥꯠꯅꯤꯗ ꯂꯨꯆꯤꯡꯅ ꯏꯇꯥꯎ ꯑꯗꯨꯕꯨ ꯋꯥꯔꯣ ꯏꯆꯜ ꯑꯩꯒꯤꯅ ꯂꯨꯆꯤꯡ ꯇꯥ ꯂꯨꯆꯤꯡ ꯍꯥꯏꯅ ꯀꯧ ꯍꯣꯏ ꯇꯥ ꯂꯨꯆꯤꯡ ꯌꯥꯏꯐꯕꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯉꯣ ꯃꯤꯅꯒ ꯎꯔꯒ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ ꯑꯩꯈꯣꯏꯁꯨ ꯍꯜꯂꯒꯦ ꯍꯌꯦꯡꯗꯣ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤꯀꯣ ꯇꯥ ꯌꯥꯏꯐꯕ ꯄꯠꯄꯥꯅ ꯊꯦꯡꯅꯔꯁꯤ ꯑꯗꯨꯒ ꯍꯤ ꯇꯣꯡꯗꯨꯅ ꯊꯔꯣ ꯍꯦꯛꯎꯁꯤ ꯐꯔꯦ ꯆꯪꯉꯣ ꯂꯥꯡꯂꯦꯟꯁꯨ ꯆꯪꯈ꯭ꯔꯦ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯍꯟꯃꯤꯟꯅꯔꯛꯂꯤ ꯌꯥꯏꯐꯕꯗꯤ ꯂꯥꯡꯂꯦꯟꯒꯤ ꯋꯥꯈꯜꯗ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯂꯥꯛꯂꯤ ꯃꯇꯥꯡꯁꯤꯗ ꯂꯨꯆꯤꯡꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯥꯡꯂꯦꯟ ꯍꯥꯏꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯊꯤꯈ꯭ꯔꯦꯗ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯏꯐꯕꯅ ꯈꯨꯝꯃꯤ ꯃꯁꯛꯇ ꯅꯠꯇꯦ ꯃꯒꯨꯟ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯨ ꯏꯇꯥꯎ ꯃꯥꯕꯨ ꯑꯩꯒꯤ ꯍꯥꯏꯅꯕꯤꯔꯣꯅꯤ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯌꯦꯅꯤꯡ ꯍꯨꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯤꯅꯣꯛꯅ ꯑꯩꯕꯨ ꯁꯨꯝꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯗ ꯑꯩ ꯉꯥꯎꯔꯦ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒꯅ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯏꯇꯥꯎ ꯅꯪꯅ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯅꯕꯤꯔꯣꯕ ꯌꯥꯏꯐꯕ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤ ꯂꯨꯆꯤꯡꯅ ꯑꯃꯨꯛꯁꯨ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯌꯥꯏꯐꯕꯗꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯥꯕꯨ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣ ꯏꯇꯥꯎ ꯅꯪ ꯅꯁꯥꯅ ꯍꯥꯏꯖꯧꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯝ ꯆꯠꯈꯤ ꯂꯨꯆꯤꯡꯁꯨ ꯇꯥꯅꯩ ꯏꯇꯥꯎ ꯆꯠꯃꯤꯟꯅꯁꯤ ꯉꯥꯏꯈꯣꯅꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯂꯥꯡꯂꯦꯟꯒ ꯎꯅꯕ ꯄꯠꯄꯥꯟ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯃꯗꯨ ꯆꯠꯀꯅꯤ ꯈꯪꯕ ꯂꯨꯆꯤꯡꯁꯨ ꯃꯇꯥꯎꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯝꯃꯤ ꯆꯠꯄꯒꯤ ꯂꯝꯕꯤꯗꯨꯗ ꯂꯨꯆꯤꯡꯅ ꯁꯨꯝꯅ ꯍꯥꯏ ꯑꯩꯗꯤ ꯂꯥꯡꯂꯦꯟꯗꯨ ꯎꯔꯅꯤ ꯈꯟꯕꯗ ꯌꯥꯝ ꯍꯔꯥꯎꯏꯗ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯏꯐꯕ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯕꯁꯨ ꯍꯥꯏꯗꯣꯛꯇꯦ ꯀꯔꯝꯅꯗꯤ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯒꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤ ꯂꯣꯠꯁꯤꯜꯂꯒꯦ ꯍꯥꯏꯅ ꯐꯥꯎꯈꯠꯂꯤ ꯑꯁꯨꯝ ꯇꯧꯅ ꯂꯥꯛꯄꯅ ꯄꯥꯠ ꯃꯄꯥꯟ ꯑꯗꯨ ꯌꯧꯔꯛꯂꯤ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯏꯔꯤ ꯂꯥꯡꯂꯦꯟꯁꯨ ꯂꯥꯛꯏ ꯃꯥꯅ ꯍꯥꯏ ꯇꯥ ꯌꯥꯏꯐꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯇꯥ ꯂꯨꯆꯤꯡꯁꯨ ꯌꯥꯎꯔꯛꯏꯅ ꯂꯨꯆꯤꯡ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯃꯤ ꯌꯥꯎꯔꯛꯏꯌꯦ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯔꯣꯗꯣ ꯑꯩꯅ ꯙꯃꯥ ꯑꯃ ꯍꯦꯛꯄꯤꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯗꯨꯗ ꯐꯠ ꯀꯥꯈꯠꯇꯨꯅ ꯍꯣꯟꯗꯣꯛꯏ ꯌꯥꯏꯐꯕꯅꯗꯤ ꯍꯥꯏꯖꯩ ꯏꯇꯥꯎ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯍꯤ ꯍꯣꯟꯕꯁꯨ ꯍꯩꯇꯕ ꯅꯪꯅ ꯍꯦꯔꯗ ꯌꯥꯅꯤ ꯋꯥꯏꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯂꯨꯆꯤꯡꯗꯨ ꯏꯁꯤꯡꯗ ꯖꯕꯪ ꯍꯦꯛ ꯇꯥꯏ ꯌꯥꯏꯐꯕꯗꯣ ꯅꯣꯛꯅꯤꯡꯕ ꯈꯥꯡꯉꯤ ꯂꯥꯡꯂꯦꯟꯗꯤ ꯄꯨꯛꯂꯤ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯂꯤ ꯂꯨꯆꯤꯡꯁꯨ ꯏꯁꯤꯡꯗꯒꯤ ꯀꯥꯔꯛꯂꯒ ꯂꯥꯡꯂꯦꯟꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯅꯣꯛꯏ ꯂꯥꯡꯂꯦꯟꯗꯤ ꯌꯥꯝ ꯀꯟꯅ ꯅꯣꯛꯏ ꯂꯥꯡꯂꯦꯟ ꯃꯁꯥꯗ ꯌꯥꯎꯔꯛꯄ ꯐꯤꯗꯨ ꯂꯨꯆꯤꯡꯗ ꯄꯤꯔꯒ ꯇꯥ ꯂꯨꯆꯤꯡ ꯁꯤꯅ ꯇꯩꯊꯣꯛꯎ ꯂꯨꯆꯤꯡꯁꯨ ꯐꯤꯗꯨ ꯂꯧꯔꯒ ꯇꯩꯊꯣꯛꯏ ꯂꯥꯡꯂꯦꯟꯅ ꯅꯣꯛꯄꯗꯨꯗ ꯂꯨꯆꯤꯡꯁꯨ ꯌꯥꯎꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯏꯐꯕꯗꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯦ
Mathamoi manung aduda khambaljaba amadi phawi kanadasu karisu hairamda mahak phat haidoktu chatpa hawi mataudu uraduna langlena kaure taye phaba masu tanari aduga hangi taye phaba kaidorage kain natumda chaliduba yai phaba na hai kasu dodi aduga karigi chaliba leisu hekte luching hi alu aidi halage is yaroi karigi yaroi doriba maram lei kari maram khangsinadaba taun taye phaba aibu layol halibase kananano nangni hekpaduni aini gondoise mana heklabasu aini heklabasu leigi lei chapmani aigi thamoinadi manade matangduda lusingsu laktuna kainoi taw lei he aroidro yai phabana ito ngasidi nangkhre he langlena yai phabada paina yenglai luchingna hai bas minungai ru kainu khangdim phatphat khra he ghan khrasi yai phabasu langlena pai khibaduda wado makha tadabi lei khra hek minari leisingna langlenda sinaramduna matau anidu amuk halakle luchingdi mangau thibani migi matauda wangangda migi thamoisu ma khangba haite matawna kari khali haibadi khangdana magi thamoida phauba langlen bunung sibagi wari tuda bulirami mahakna hai ido ai mana mathanda leibase yengma ngamtre mabu nungaina thamning nang aigi mateng ta pangba aina mabu thamoi sengna nungsi haibase amuk ta haibiyu ba yai phaba khumdi luchingna amuk su hai do ang tayo ay bani do matawang na hayman ba duda yay pa ba na asum na kumi oy ay noong mahayag asing magi hayo kay do hayag matawang na hayag hayag pa sida luching diyam na haraw zarami asom da na langli na matomta wakal kaya mawan kalami yay pa bagi mataw singbuning singbana magi apian bahay ba do ay zarami yay pa ba na mabok kamban sa baman ba mataw ama uki ba do na langli di hena bunong siri taye phaba nang naibu khamanjabado ai khangi adubu aigi thamoi sidi nangini asi haiduna momon amuk nungsaduna phongdokta banangi nungsibaduna ningol pukning asibu thaita hantre pakhang yawa singoi roga ba pamuba pai manungda sak pamisak ase ingthal aibu yengli bamit yengna karigi huran bagumna amuksu mitpham homliba nungsiri haibasu makhang kanbiri haibasu mauri thamoida keko lotlanu aningbaduma phumbiru ningol aina sulep sari yazari hainabu pakhumzagi ikaira dungpa maisolba asi haiduna mathanta amuk sunoksai ngasigi ahing ngasida wakal thamoi anidu makalamjai langlenki pukning mana nungon bana ahing adu tumbasu mayade pamu saktamna mitmangda uraklaboida maningkhre thambal mabu yengduna nungsiba pukningbu themjinjai asomdana yai phaba madi hayengi numit asida mana nungsijabi kanabu matawgidamak mahakna haibigani khanbada wazari thamoinungda kana udana kahatlare haibaga tawbaga ahingadusu hawkhiduna nongalakle mathangi numitta mataw anidu lakle langlensu pat mapala duda leptuna leirami luchingna hai do nangairu iswaida ngairamke punna dum chatminakrasi daw adum changminasi asai gaida nangudum hairu chatlowi daw si chatlosi yai phaba matomta langlena lepliba manaktuda changlai yai phaba na manakta leplarabada langlen madi nokphet tawjai mana hai kaino kasidi yam thengaina ta yai phaba na tapna hai ado ai ngasidi nangonda wafam ama haike nang saudi saunuko yadabasu tawganu langlen mahagi thamoidu khangprek khangi hairakani ningluba wafam adu oidre mahak thamoi kai milu ani duna pirang ihauna yai phabada yenglai yai phabana amuksu hai itawna nungbu nungsijarakibase kuirabani langlen mapi tarai yengliba mitpham madu hongdana hai nangna wa haike haikibudubo masira yai phaba langlenda hanna phawba yenglakte yenglurabadi mahak kapninglakpa yai khali mahakna khumi aigi tawlu jingna nangbu thamoi sengna nusi thai yai phaba asuk koina loina raklaga aigi thamoi nangna masak khangdabra khangi aigi thamoi masak khangbagira thai yai phaba na masi aigonda hairibu wapamse itawna nangbu nungsiba asengmani aina ta yai phaba pu nungsijaba asibuna ta yai phaba na kari oina khanbage
Ay karim khangde. Itaw na nang buyam na nungay na tawkani. Siligidi nang wararoy. Lairap. Kanalay trabi ay gimating pangpada. Tayay papadi. Nahan makayam na waram na boy. Wapamaduhay pagkimahuta. Nang ay ngunday lalo langlin haydat. Ay payatabra. Nade langlin. Nang giwakal doon na rin. Itaw na nang bu. Tamoy sing na nusibani. Langlin kapi aduga hay. Tayay pa ba? Nang nadi ay po kahisunag sinabra. Ay namigi oy kalabaso. Nang kalagpapahong dabangam kadra. Yay pa ba kumpam kangdi tamoy do na kaya do wari pa. Langlin na mugso. Hayot ayay pa ba? Nang ay busog na nung sinabra. Nuksi. Langlin yay pa ba da mo na ying lagalay yay pa ba na amog sumakatay. Itchal na magum na nungsi. Mabunga man na matjal na mada nungsi bagum na nungsi. Adura, nang nay bunong siba. Ay na nang bunong siba di masini. Aduga, ay gitaw na nang bunong siba. Yari, ay maghat aning mapauchi ay jalagi. Adu po tayo pa ba? Ay hindi ay layon masutok lani. Ay giinag na sulaka. Ay gisakse. Tayo pa ba da? Ang kana ularoy. Ay nasagal na pupumpa. Tayo na buoy na ba da? Ay nangimang di ikay ba da? Isabaw sumnalip siya bang ngapchi. Hayram do na Langlen do kap do na chen ki yay pabasu nungay tanalihawi. Langlen na kaplaga sa kiba do ubada lusing su wakala makali matawgi mataw do da su mahakching na rakli. Makoya ni ginong shibada na yet laboy hay na country. Matawgi manakta tap na sang sindo na. Itaw, yay paba mahagi nungay tabagpumbalot sindo na. Itaw, kay dar itaw, Langlen na kap do na siyan kribasibu karigino. Sum, ikay doon na tawri boy mo ni. Ay mo na uy da ba hay gano'y tao. Asim mo ni, itaw. Langlin na kaplaga siyang siya bakarigin. Ado kay itaw na mitagi pitari ba sinakarigi. Yay pa ba kumpam kang lamdi luching na hay. Hayo itaw. Langlin ka na ba nigi mataw si karino. Itaw, ay bakari hayo hay mo. Asim mo do hay. Tamoy iwa do hay. Nang langlin mo nung sibra. Kay no hay do po. Ay na langlin mo, itaw da sinatoy ni. Itaw. Ay nagkangdabadagi oy kibani. Ako'y niginusibada ay yeloy. Lanagan nga nagoy daw. Ay nasidagi wakalahong lagi. Naditaw. Makadaraw. Ay gitamoy ang makakikalaga. Nung sinazaban ako'y anigitamoy tugay bayadi. Ay nalanglen na lalay haizat na. Nako'y anipantong yahon gani. Idaw. Asihay do na mako'y anido nung sinakonay luching nahay. No, langlen do. Nung hayramaroy. Tiyang musik. Pagido bu ni Harusi. Asihay do na makoy ani do lakmin nari lambida na Langlen. Mabu pagi lumba makoy gateng na rami. Makoy na Langlen bu parami. Langlen, konjel do haw na lawi. Tado! Tado! Kana laigi! Ay mumdakan biyo! Kana lay bagi! Tado! Ay mo tado! Kana lay bagi! Langlen na kapto na law bagi makol asibu. Luching gayay pa baga na tarami. Yay pa ba na pakat na. Langlen ni konjel ni. Mani, Langlen ni kaplibasi. Luching supakat na. Ito, Langlen ni Kongo lirusi. Lau, mga bukalusi. Makoya ni so Langlen ni Kongo lito na laklami. Langlen! Langlen! Kay bulgising adomda, Langlen bupado na puy. Langlen na kaplaga. Ay butado! Ay butado! Kana laigi! Ay bumugtagkan biyo! Yay pabaga luching kaso adum tanara ni. Jing yaurokpada Langlen na kapagi makol hena taramlaga tumilaytri. Yay pa ba na pakat na gawi? Langlen! Langlen! Ilay Langlen! Adubu makol amata takichi. Yay pa ba pakat na koy titi ko na tangda urai. Pibam kay na tado na Langlen mana layram libado. Nupi oy bigi ikay kum na ba manghan bira ba matung mabuhundok pirambani. Yay pa ba na sensindo na Langlen bukon katto na madambag tamon kanghalaga. Langlen! Nang kasi dahoy, ay laysidi. Langlen mapita nagkaplay, chinbal adiusu tatlado na ikarat hokli. Masama na so ipapay, mahak na yay pa ba da yeng laga. Tayay pa ba? Ay nang buta may siyang nanungsi. Nang nasuway po nung siyang tayo. Taway nanungsi sa pagkanan. Ay po nung sihay ba doon taraga. Kay pagsabi ay gimapukasin. Pag pagi mahayalik kan sa doon na. Pansiya si Lloyd Draghi.
ꯌꯥꯏꯐꯕ ꯀꯞꯄꯤ ꯂꯥꯡꯂꯦꯟ ꯅꯪ ꯉꯥꯏꯗꯨꯕꯨ ꯀꯩ ꯅꯪ ꯀꯩꯁꯨ ꯇꯧꯔꯨꯏ ꯊꯥ ꯌꯥꯏꯐꯕ ꯊꯥꯡꯁꯦ ꯑꯃꯨꯛꯇ ꯁꯠ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯕꯨ ꯊꯥ ꯌꯥꯏꯐꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯍꯥꯏꯍꯟꯅꯤꯡꯉꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯌꯥꯏꯐꯕꯅ ꯎꯔꯨꯗꯕꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯊꯥꯡ ꯑꯃꯅ ꯊꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯐꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯏ ꯂꯥꯡꯂꯦꯟꯅ ꯁꯦ ꯊꯥꯡꯁꯦ ꯑꯃꯨꯛꯇ ꯁꯠꯂꯨ ꯇꯥ ꯌꯥꯏꯐꯕ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯌꯥꯏꯐꯕꯅ ꯀꯞꯂꯒ ꯊꯥꯡ ꯑꯗꯨꯕꯨ ꯁꯠꯂꯤ ꯊꯥꯡꯗꯣ ꯍꯦꯛ ꯁꯠꯄꯒ ꯂꯥꯡꯂꯦꯟꯗꯤ ꯁꯣꯔ ꯂꯦꯞꯈ꯭ꯔꯦ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯦ ꯌꯥꯏꯐꯕ ꯆꯥꯛꯅ ꯂꯥꯡꯂꯦꯟ ꯃꯤꯠ ꯄꯥꯡꯉꯨ ꯂꯥꯡꯂꯦꯟ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯅꯤꯡꯉꯦ ꯍꯥꯏꯕ ꯇꯥꯏꯅꯦ ꯁꯦ ꯇꯥꯔꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯂꯥꯡꯂꯦꯟ ꯑꯩ ꯅꯪꯕු ꯅꯨꯡꯁꯤꯌꯦ ꯌꯥꯏꯐꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯥꯡꯂꯦꯟ ꯈꯛꯇꯅꯦ ꯂꯥꯡꯂꯦꯟꯅꯦ ꯂꯥꯡꯂꯦꯟ ꯈꯛꯇꯅꯦ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯂꯥꯡꯂꯦꯟ ꯑꯩ ꯅꯪꯕु ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯌꯥꯏꯐꯕꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯂꯨꯔꯕ ꯂꯨꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯃꯄꯤ ꯇꯥꯔꯦ ꯃꯥꯅꯁꯨ ꯑꯗꯨꯛ ꯅꯨꯡꯁꯤꯔꯨꯕꯅꯤ ꯃꯍꯥꯛꯄꯨ ꯌꯥꯏꯐꯕꯗꯤ ꯍꯦꯟꯅ ꯆꯥꯛꯂꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯖꯕ ꯉꯝꯍꯧꯗ꯭ꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯣ ꯂꯥꯡꯂꯦꯟ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯁꯦ ꯍꯧꯒꯠꯂꯣ ꯃꯤꯠ ꯄꯥꯡꯉꯨꯁꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯃꯤꯠ ꯑꯃꯨꯛꯇ ꯄꯥꯡꯉꯨ ꯂꯥꯡꯂꯦꯟ ꯑꯩꯒꯤ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯅꯪꯕꯨ ꯆꯠꯂꯕ꯭ꯔꯣ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯌꯥꯔꯣꯏꯌꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯂꯨꯆꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯤ ꯈꯠꯂꯤ ꯂꯥꯡꯂꯦꯟ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯑꯩ ꯂꯥꯜꯂꯦ ꯅꯈꯣꯏ ꯑꯅꯤꯗ ꯑꯩ ꯂꯥꯜꯂꯦ ꯌꯥꯏꯐꯕꯅ ꯊꯃꯣꯏꯕꯨ ꯌꯥꯝ ꯆꯥꯛꯅ ꯂꯥꯡꯂꯦꯟꯒꯤ ꯍꯛꯆꯥꯡꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯗ ꯎꯊꯛꯇ ꯇꯣꯡꯂꯝꯕ ꯎꯆꯦꯛ ꯐꯥꯎꯕ ꯄꯥꯏꯊꯣꯛꯅꯈꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯍꯧꯅ ꯈꯣꯡꯂꯤ ꯌꯥꯏꯐꯕꯗꯤ ꯂꯥꯡꯂꯦꯟꯕꯨ ꯀꯣꯟꯗꯨꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ